ꯍꯧꯖꯤꯛꯁꯦ ꯀꯁꯥꯔ ꯅꯤꯉꯣꯜꯒꯤ ꯆꯦꯅꯦꯜꯗꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯎꯔꯤꯕꯁꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩ ꯕ꯭ꯂꯣꯛꯁꯦ ꯂꯝꯕꯤꯗꯒꯤ ꯑꯣꯏꯅ ꯍꯧꯔꯦ ꯑꯩ ꯌꯨꯝꯗꯒꯤ ꯕ꯭ꯂꯣꯛ ꯍꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯅꯦ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯦꯟꯇꯤꯟꯗ ꯆꯠꯂꯤ ꯕꯦꯛ ꯑꯃꯁꯨ ꯄꯨꯔꯒ ꯂꯥꯛꯑꯦ ꯅꯤꯀꯤꯒꯅꯦ ꯑꯗꯒꯤ ꯊꯣꯏꯁꯤꯅꯥꯝꯗꯣ ꯃꯥꯒ ꯁꯟꯒꯤꯇꯥꯒ ꯃꯣꯏ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯇꯣꯏꯕ ꯉꯁꯤꯅꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯀꯦꯟꯇꯤꯟꯗꯁꯨ ꯑꯝꯇꯪ ꯆꯪꯁꯤꯅ ꯍꯥꯏꯔꯤꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯕꯦꯛ ꯑꯃꯁꯨ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯀꯦꯟꯇꯤꯟꯗ ꯍꯥꯟꯅ ꯆꯪꯉꯨꯔꯅꯤ ꯑꯃꯨꯛ ꯐꯥꯎꯗꯤ ꯎꯅꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯅꯤꯀꯣ ꯃꯣꯏꯗꯣ ꯑꯩꯒ ꯑꯃꯨꯛꯐꯥꯎ ꯎꯅꯗ꯭ꯔꯤ ꯃꯣꯏꯒꯤ ꯑꯣꯏꯔꯒꯁꯨ ꯑꯍꯥꯟꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯔꯒꯁꯨ ꯑꯍꯥꯟꯕ ꯎꯅꯗꯣꯏꯅꯤ ꯑꯗꯨ ꯂꯝꯕꯤꯗ ꯀꯦꯟꯇꯤꯟꯗ ꯑꯣꯏꯅ ꯎꯅꯔꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯗꯒꯤ ꯂꯣꯏꯁꯟ ꯈꯣꯠꯆꯟ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯐꯝꯃꯅꯤ ꯑꯃꯨꯛ ꯊꯣꯛꯀꯅꯤ ꯀꯦꯟꯇꯤꯟ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯃꯨꯛ ꯆꯥ ꯊꯛꯑꯒ ꯆꯠꯄ ꯍꯥꯏꯅ ꯍꯥꯏꯗꯣ ꯂꯝꯕꯤ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯗꯕꯜ ꯑꯣꯏꯔꯦꯗꯅ ꯑꯗꯨꯅ ꯑꯗꯨꯝ ꯑꯃꯨꯛꯇ ꯂꯣꯏꯊꯣꯛꯑꯒꯦ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯀꯦꯟꯇꯤꯟ ꯍꯥꯟꯅ ꯆꯠꯂꯨꯔꯅꯤ ꯑꯗꯨꯗꯒꯤ ꯍꯜꯂꯛꯑꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯃꯣꯏ ꯍꯟꯗꯣꯏꯅꯤ ꯃꯌꯥꯝ ꯆꯥꯛ ꯍꯤꯟꯖꯥꯡꯁꯤꯗꯤꯕꯨ ꯑꯩ ꯇꯧꯕꯉꯝꯃꯝꯗꯔꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 10:30 ꯑꯗꯨꯃꯥꯏꯅ 10:30ꯕꯨꯗꯤ ꯇꯥꯗ꯭ꯔꯤꯕ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯦ ꯃꯄꯥꯅ ꯇꯧꯍꯧꯔꯤ ꯆꯤꯀꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯁꯝꯖꯟꯅ ꯇꯧꯁꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯊꯣꯏꯗꯣ ꯆꯤꯀꯦꯟ ꯆꯥꯗꯦ ꯑꯗꯨꯅ ꯉꯥ ꯑꯣꯏꯅ ꯂꯩꯔꯛꯑꯦ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯨꯅꯤꯁꯨ ꯇ꯭ꯌꯨꯁꯟ ꯊꯝꯃꯝꯃꯒ ꯑꯗꯨꯝ ꯑꯩ ꯀꯦꯟꯇꯤꯟꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯅꯦꯕ ꯃꯨꯅꯤ ꯇ꯭ꯌꯨꯁꯟ ꯄꯣꯔꯛꯏꯅꯤ ꯃꯥ ꯍꯥꯟꯅ ꯇ꯭ꯌꯨꯁꯟ ꯊꯝꯕꯤꯔꯝꯃꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯨꯅꯤꯅ ꯁꯦꯠꯂꯛꯏꯕ ꯗ꯭ꯔꯦꯁꯁꯦ ꯃꯄꯥꯒꯤꯅꯤ ꯃꯄꯥꯒꯤ ꯇꯦꯛ ꯁꯨꯠꯅꯤ ꯃꯥꯡ ꯁꯦꯠꯂꯛꯏꯁꯦ ꯈꯣꯡꯅ ꯑꯗꯨꯝ ꯂꯥꯛꯏꯅꯤ ꯈꯣꯡꯅ ꯆꯠꯄꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯍꯥꯟꯕ ꯀꯦꯟꯇꯤꯟ ꯆꯥꯔꯨ ꯄꯔꯥꯒꯤꯗꯣ ꯄꯣꯠ ꯂꯩꯇꯦ ꯑꯩ ꯆꯪꯉꯒ ꯌꯦꯡꯉꯨꯔꯦ ꯑꯗꯣ ꯄꯣꯠ ꯂꯩꯍꯧꯗꯦ ꯀꯥꯔꯠ ꯑꯦꯟꯇ꯭ꯔꯤ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯈꯪꯅꯕꯅꯤꯅꯅꯦ ꯃꯤꯁꯤꯡꯗꯣ ꯑꯩꯅ ꯑꯝꯇꯪ ꯆꯪꯉꯒ ꯌꯦꯡꯉꯨꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯀꯦꯟꯇꯤꯟ ꯃꯅꯨꯡꯗ ꯆꯪꯉꯒ ꯌꯦꯡꯉꯨꯔꯦ ꯑꯗꯣ ꯄꯣꯠ ꯂꯩꯍꯧꯗꯕꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯏꯒꯤ ꯀꯦꯟꯇꯤꯟꯁꯦ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏ ꯑꯉꯥꯡꯁꯤꯡ ꯂꯥꯛꯑꯦ ꯃꯌꯥꯝ ꯃꯣꯕꯥꯏꯜꯅꯤꯗꯤ ꯒꯥꯔꯤꯗ ꯆꯠꯈ꯭ꯔꯅꯤ ꯑꯣꯏ ꯇꯧꯔꯛꯈꯤꯅꯣ ꯑꯩꯀꯣ ꯃꯣꯕꯥꯏꯜꯅꯤ ꯒꯥꯔꯤꯗ ꯆꯠꯈ꯭ꯔꯅꯤ ꯑꯗꯣ ꯑꯩꯒ ꯀꯩꯅꯣꯒꯗꯤ ꯂꯥꯏꯟꯗ ꯑꯗꯨꯝ ꯆꯠꯂꯅꯤ ꯊꯣꯏꯒ ꯑꯩꯒꯗꯤ ꯂꯥꯏꯟꯗ ꯆꯠꯂꯅꯤ ꯊꯣꯏꯒ ꯅꯤꯀꯤꯒ ꯁꯟꯒꯤꯇꯥꯒ ꯃꯣꯏ ꯑꯍꯨꯝ ꯂꯥꯛꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯀꯔꯤ ꯂꯧꯅ ꯂꯣꯏꯔꯦ ꯒꯥꯔꯤ ꯃꯅꯨꯡꯅꯤꯅꯤ ꯑꯩ ꯀꯦꯃꯦꯔꯥ ꯐꯖꯗꯣꯏꯅꯦ ꯂꯝꯕꯤꯁꯤꯗꯁꯨ ꯇꯧꯔꯤꯅꯦꯕ ꯃꯥꯒꯤ ꯁꯤꯁꯤ ꯕ꯭ꯂꯣꯛ ꯊꯥꯕꯁꯦ ꯏꯅꯥꯎꯁꯤꯡꯁꯦ ꯂꯣꯏꯅ ꯊꯨꯡꯉꯔꯦ ꯍꯧꯖꯤꯛ ꯑꯆꯥꯄꯣꯠ ꯑꯍꯥꯎ ꯆꯥꯅꯔꯤ ꯃꯌꯥꯝ ꯏꯅꯥꯎ ꯑꯍꯨꯝꯁꯦ ꯁꯤꯗ ꯐꯝꯃꯦ ꯌꯧꯔꯛꯑꯦ ꯁꯤ ꯄꯤꯊꯛꯇꯣꯏꯅꯤ ꯍꯧꯖꯤꯛ ꯃꯣꯏꯗ ꯑꯁꯤ ꯄꯤꯊꯛꯇꯣꯏꯅꯤ ꯍꯧꯖꯤꯛ ꯃꯣꯏꯗ ꯈꯥꯜꯂꯤꯅꯤ ꯄꯥꯏꯁꯜꯂꯁꯤꯁꯦ ꯑꯃꯨꯛ ꯅꯨꯕ ꯑꯌꯤꯡꯕ ꯊꯛꯁꯤꯂꯥ ꯑꯗꯣ ꯃꯣꯏꯅ ꯄꯣꯔꯛꯄꯅꯦꯕꯀꯣ ꯁ꯭ꯂꯥꯏꯁ ꯀꯔꯤꯁꯤꯡꯁꯦ ꯑꯆꯥꯄꯣꯠ ꯊꯨꯝꯃꯣꯛ ꯑꯃ ꯄꯨꯔ ꯂꯥꯛꯑꯦꯅꯦ ꯂꯣꯏ ꯆꯥꯊꯣꯛꯅꯕ ꯍꯧꯖꯤꯛ ꯃꯄꯥꯅ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯌꯥꯔꯅꯤ ꯅꯨꯕ ꯃꯣꯔꯣꯛ ꯍꯥꯞꯇꯕ ꯖꯤꯔꯥ ꯃꯔꯣꯏ ꯍꯥꯞꯆꯜꯂꯦ ꯆꯥꯛꯁꯨ ꯀꯥꯝꯃꯦ ꯏꯔꯣꯟꯕ ꯇꯧꯈ꯭ꯔꯕ ꯑꯗꯒꯤ ꯏꯔꯣꯟꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯆꯤꯡꯗꯕ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯆꯤꯡꯉꯨꯅ ꯑꯩ ꯍꯥꯏꯔꯣ ꯑꯩ ꯃꯣꯏ ꯅꯪ ꯑꯌꯥꯝꯕ ꯅꯪ ꯇꯧꯒꯟꯗꯦ ꯅꯪ ꯆꯠꯀꯗꯅꯤ ꯑꯩ ꯀꯥꯏꯕ ꯃꯤ ꯑꯣꯏꯅ ꯆꯠꯂ ꯈꯣꯠꯂꯒ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯪ ꯑꯩ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯆꯠꯂꯦꯀꯣ ꯃꯥ ꯚꯤꯗꯤꯑꯣ ꯑꯝꯇ ꯆꯤꯡꯕ ꯎꯗꯦꯕ ꯑꯩ ꯅꯪꯗꯤ ꯂꯥꯏꯖꯒ ꯃꯨꯛꯕꯥꯡ ꯇꯧꯕꯇꯅꯤ ꯑꯩ ꯏꯆꯥꯅꯨꯄꯤꯁꯨ ꯅꯤꯀꯤꯇꯥ ꯀꯧꯔꯤꯅꯦ ꯑꯣ ꯀꯧꯕ꯭ꯔꯣ ꯑꯩꯅꯦ ꯑꯅꯝꯕꯅ ꯅꯤꯀꯤ ꯇꯥꯏ 지금은 가샤닝올 ꯍꯣꯔꯦꯟꯅꯦ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯉꯥꯜꯂꯛꯀꯗ꯭ꯔꯥ ꯚꯤꯗꯤꯑꯣꯗꯣ ꯃꯊꯣꯟꯗ ꯑꯉꯥꯡ ꯁꯥꯎꯕ ꯌꯥꯗꯦ ꯐꯥꯒꯤꯅꯦ ꯉꯥꯈꯣ ꯌꯥꯝ ꯊꯥꯔꯅꯦ ꯉꯥꯈꯣ ꯇꯥꯛꯄꯤꯅꯣꯕ ꯃꯤ ꯍꯩ ꯍꯥꯏꯁꯤ ꯅꯪꯅ ꯃꯨꯟꯗ꯭ꯔꯦꯕ ꯅꯣꯏꯕꯨ ꯌꯦꯔꯨꯝꯗꯤꯀꯣ ꯑꯁꯥꯕ ꯊꯝꯕꯗ ꯃꯨꯟꯕꯅꯦ ꯍꯥꯎꯔꯔꯣꯏꯕ ꯒ꯭ꯂꯥꯁꯁꯦ ꯁꯨꯔꯗ꯭ꯔꯣ ꯅꯨꯅꯨ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯍꯧꯔꯅꯤ ꯑꯩ ꯅꯨꯄꯥꯁꯤꯗ ꯂꯩꯔꯦ ꯅꯅꯥ ꯂꯩꯔꯦ ꯊꯣꯏꯁꯤꯗ ꯂꯩꯔꯦ ꯊꯣꯏ ꯌꯦꯡꯉꯧ ꯑꯗꯩ ꯅꯤꯀꯤꯇꯥ ꯁꯤꯗ ꯂꯩꯔꯦ
Nikita tuh. Se aku muni se Nikita kauriko double ni. Tinggal mana yang nanti kan sih lo kena cila. Adagi Kenapa? Sanggita sida leire. Sampai ready lah ya mayau. Matheng ga tawde matheng yam tawdre mayam tawgadaba ina tathurabanina. Ibai loi tau gue dengan sih gitu. Ibai nak pergi. Try. Nikita cakang hona kitore. Masak lama makan. Hum sate. Anda suruh jangan jelas. Ay, ngajar lo thoko ngasi ngajar. Nanti ngaca ke dengan terang dia. Nanti. Icha nupi yawalam dise kari gino. Agi icha nupi sia. Ai dah malam tu. Nang tawira. Yang hendak namanya. Asing gini wa. Ni loh macam ni. Masih muna thalo. Pazure. Tumba. Nuwa nangi Sanggita gi vlog da pata mu ka jam. Anda. Anda sa ono. Kai lo thoi nang tawo. Kai ka bi lo. Đâu rồi? Cái nó đúng đâu rồi? Đúng lâu nó rồi. Quân đúng ra bây giờ. Nó có sẽ ai khai ra bên ngoài đúng không? Sanggita na, makut na, heksa bakun na. Se. Cái mà lý Hawaii một tuần. Makut na heksa ban ni. Ta thì ở đây nha. Ya rồi. Hi, ꯍꯧꯖꯤꯛꯁꯦ ꯀꯁꯥꯔ ꯅꯤꯉꯣꯜꯒꯤ ꯆꯦꯅꯦꯜꯗꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯎꯔꯤꯕꯁꯦ ꯃꯥꯏ ꯀꯦꯃꯦꯔꯥꯁꯦ ꯈꯔ ꯁꯦꯝꯃꯝꯕꯅꯦ ꯍꯣꯏ ꯐꯖꯔꯤ. ꯍꯧꯖꯤꯛ ꯌꯥꯔꯦ ꯁꯦꯝꯈ꯭ꯔꯦ ꯑꯁꯦꯡꯒꯤ ꯌꯥꯔꯦꯅꯦ. ꯀꯃꯥꯏꯅ ꯁꯦꯝꯃꯝꯃꯤꯅꯣ? ꯆꯥꯛ ꯊꯣꯛꯑꯦ ꯁꯤꯗ ꯀ꯭ꯋꯥ ꯂꯩꯔꯦ ꯆꯤꯆꯦꯁꯦ ꯀ꯭ꯋꯥ ꯆꯥꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯥꯛꯄꯩ ꯑꯃꯨꯛ ꯆꯥꯗꯣꯔꯦ ꯆꯥꯗꯣꯏꯅꯤ ꯉꯁꯤ ꯃꯇꯞ ꯑꯃ ꯆꯥꯗꯣꯏꯅꯤ. Kuyam je udah gue laku. ꯑꯗꯣ ꯑꯁꯤ ꯅꯨꯄꯥꯗꯁꯤꯡꯁꯦ ꯂꯣꯏ ꯃꯣꯏꯗ ꯄꯤꯊꯣꯛꯈꯤꯗꯣꯏꯅꯤ. ꯑꯩꯈꯣꯏ ꯀꯥꯝ ꯆꯥꯗꯦꯕ. ꯂꯝꯕꯤꯗ ꯆꯥꯕꯒꯤ. Lambira, nanti mi ambil ꯂꯝꯕꯤꯗ cari ꯆꯥꯕꯒꯤ. Aduh, kamu cari. ꯑꯩꯅ ꯃꯇꯞ ꯇꯞꯄ ꯄꯤꯔꯅꯦꯕ. ꯂꯝꯕꯤꯗ ꯑꯗꯨꯝꯅꯦ ꯅꯤꯡꯗ ꯊꯝꯕ ꯄꯤꯔꯅꯤ. Duit kita kan dalam com deh, mau jangan coba ya. ꯌꯨꯝꯅꯥꯝ ꯁꯤꯁꯇꯔꯒ ꯑꯩꯈꯣꯏ ꯅꯅꯥꯒ ꯉꯝꯗꯕꯅꯤ ꯅꯅꯥꯒ ꯌꯨꯝꯅꯥꯝ ꯁꯤꯁꯇꯔꯒ ꯍꯧꯖꯤꯛ ꯄꯟꯖꯥ ꯃꯨꯛꯅꯔꯤ. Nana, dadu. Mayam aku sih kangna ber cahaya kum tara phare. Ada nama mayam sawi bayar deh. ꯌꯦꯡꯉꯨꯁꯦ ꯁꯤꯅꯥꯡ ꯊꯣꯏꯁꯤꯁꯦ. Mama macam mana? ꯅꯪꯕꯨ ꯀꯩꯅꯣꯅꯦ ꯀꯦꯃꯦꯔꯥꯗꯤ ꯌꯥꯝ ꯋꯥꯡꯕ. Ay kagak hilang tuh putra wae kenapa? Sini yang tengok. Tak ngaji kalau isi ꯃꯅꯨꯡꯗ ꯆꯪꯉꯧ ꯉꯥꯟꯕꯗꯣ. Mama lu gitu deh kalau isi dia macam. ꯁꯤꯗ ꯂꯥꯛꯁꯤꯒꯦ. ꯁꯣꯝꯗ ꯅꯪ ꯁꯣꯝꯗ ꯂꯥꯛ. Macam nupinya mending di tuang hai ꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤꯁꯦ. ꯇꯧꯕꯤꯔꯨꯅꯦ. मेरे को पढ़ाई कर दिया. Kalau ini ꯁꯟꯗꯤꯇꯥꯅ ꯈꯤꯇꯪ ꯉꯝꯃꯤ. ꯅꯣꯕ ꯑꯅꯤꯁꯦ. ngầm gì ꯃꯥꯅ ꯈꯔ ꯉꯝꯃꯤ. ngầm gì đi? ꯋꯥꯡꯉꯦ ꯍꯥꯏꯕ. Wang rồi. ꯑꯩ ꯌꯥꯝ ꯌꯥꯝ ꯉꯝꯃꯤ ꯍꯥꯏꯕ ꯅꯠꯇꯦ Anh lưới nó đi Aku ini orang power ini sini aku lagi ꯁꯤꯗ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯅꯤꯀꯤꯇꯥꯁꯨ ꯅꯃꯣ ꯅꯤꯀꯤꯇꯥꯁꯨ ꯇꯧꯔꯣ ꯅꯪꯁꯨ. ꯃꯥꯒꯤ ꯃꯤꯠꯁꯦ ꯌꯥꯝ ꯐꯖꯩꯕ ꯑꯩ ꯉꯥꯎꯔꯦ ꯍꯥꯏꯕ ꯃꯥꯒꯤ ꯃꯤꯠꯁꯤꯗ Nunggu macam tu sih di ꯅꯪꯁꯨ ꯇꯧꯅꯦ ꯅꯪꯁꯨ ꯌꯥꯎꯔꯣꯅꯦ. Sweet family sweet family ꯅꯪ ꯀ꯭ꯋꯥꯗ ꯑꯝꯇ. ꯑꯩ ꯉꯥꯎꯔꯦ. Mèo. ꯑꯩ ꯉꯥꯎꯔꯦ. Ising sa cái gì thắc nói lên già đấy bạn. Thấy chưa? ꯀꯩꯗꯧꯗꯣꯔꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯛꯅꯕ ꯍꯥꯏ ꯄꯨꯔꯛꯄꯅꯤ. ꯃꯤ ꯑꯁꯤꯒꯤ Mandro. ꯑꯩ ꯖꯒꯣꯏ ꯊꯥꯅꯤꯡꯉꯦ. Sador. ꯑꯩ ꯉꯥꯎꯔꯦ. So da quả ra của họ yêu thật với em mandro. Đôi phải ra nó phải phi rồi. 야 잉게라. Kia mà muốn nói hả? Chị em có hẳn lên hai đứa đi. Mồ khổ mà. mèo Thao phải bập mông như ấy sẽ. Mày đâu thả tên đi không? Nâng không được tại. Ai đi tớ lên cái nào? Cây ngoài cho vào đây thôi cô cái. Niki cái chân tự đó. Cái gì nào mà được. Aku malah enggak mau banget. Ini contoh Boleh lipstick ang namin na. Kasi di acha mapama mini doon acha ma-choice daw eh. Aso so acha mapama. Mana kara dark ko mapama. 이따이 짜부 들어로 까이
nuai ne a khoi lak bai ba se tom nuai do le ba ni khang ba khoi se lim do bai tin ni lim ba ka ba to shan ga da ba ya ba khoi se eme pass tau ngam jau de na khoi ni tum lem ja de re oi di bi da loi shan ja ba ne ma yam sum lem ja da khoi di sum ai dum le ja ge ma wa la ba ya de à đấy đi hay đi 이제 이제 속도니 시리 게임 떨어 있는 거 이제 좀 봐 봐 되게 신호 아마 찐다 나 이거 요 신호 마이 노 오예 오예 anh đi quá hoang nó cây mà đi cái gì vậy quân cái lông đằng cái lông đằng cái lông đằng cái lông mayam ngasi yamna nungairaba pungpham asida aigi angang ani sukul ba akhoi nana da khangan nangai thamba pose ngasi lae nana harau zerabo nana harau raba ei harau bi masak ude phamu chiche ga jengmino đi em ra wow Tentang game apa? adu nunu nangi enge koi ichan se ko mani ko isai na yara mayam ado khoi hajik han bagi kanna tauri ado chije na khoi dam na nusi re ado gi ibai gi hinjang su yam hau kre mayam na soi da lag piu chije na ko bu ko ri gi ahau hinjang cha gi hai di Nuna siyam to bibene. nuna siyam to bibene chije na khide mate ka ado gi chapot ka happy re akhoi ahung gi amam Maya masih ni saya kai bakang lagi. ai ai hai ni hai zero Ado mayam ako'y yam nuwai chị chije na lag ka ko son da soi da lag da ba ni Ado yam nuwai ako'y nanasik pa na nuwai na na do khoi da du do in tham ma si Ngasi video ko mang dadu jeng ya. aigi leiba subscriber mayam viewers mayam ko ado mogi da su dum subscribe to sanbiu aina di khwai di pi bani ado ka sum na Ngadi. Ay di sa maram do mai. Man bagi ko maram do man. nungai ba ni akoy la ko kam se Mai mai tum mi ay hojik hawre ako'y handra hay dun. Tum mababang aya noi bai da hai dong gadam ne chatlage na hayam ge hautu ga hai dong yes yellow dana mabai da chatlage na hai dori bye oh bye chalu gi ge Kusa higi ba? chalu gi ge Kuha lang po na si ko nang ko na ko chi je pu lao ba ai in thok piu ra anh gan ni ja yo scooty thau ngam ra ngam mi ngam ya rồi na ko na du ka tau da ja maning de ching da ja du du sim chieng ro chi chieng ro nang mamang du ta chieng mamang du ta chieng ko si ka lau ni nang the lau ni ni ki da lo ni ki da lo de Mama itu cakap lagi bye. nung si na chat lo tam na bye bye mayam bye bye mayam mayam bye bye am nung siang kamu lau là cái Bye bye mama. aku yang mai he ha bye bye